ꯂꯥꯡꯅ ꯉꯥꯏꯖꯔꯛꯄ ꯅꯨꯃꯤꯠ ꯑꯗꯣ ꯌꯧꯔꯛꯂꯦ ꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯊꯃꯣꯏꯗ ꯂꯥꯡꯇꯛꯅꯕꯒ ꯏꯔꯣꯏꯅꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯖꯕ ꯅꯨꯃꯤꯠꯅꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯁꯅꯥ ꯂꯨꯄꯥ ꯑꯔꯪ ꯑꯔꯥꯛꯅ ꯃꯍꯨꯠ ꯁꯤꯟꯕ ꯌꯥꯗꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯑꯣꯏꯕꯒꯤ ꯃꯔꯤꯕꯨ ꯍꯦꯟꯅ ꯆꯦꯛꯁꯤꯟꯍꯟꯕꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤꯅ ꯄꯨꯛꯃꯦꯟ ꯄꯥꯎꯃꯤꯟꯅꯖꯕ ꯄꯂꯦꯝ ꯄꯟꯊꯧꯒꯤ ꯃꯤꯠꯃꯥꯡꯗ ꯍꯔꯥꯎ ꯃꯊꯣꯏ ꯇꯝꯖꯕ ꯅꯨꯃꯤꯠꯅꯤ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯃꯃꯤ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯅꯤꯡꯉꯣꯜ ꯑꯣꯏꯕꯁꯤꯡꯗ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯏꯪ ꯇꯞꯄ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯀꯤ ꯈꯦꯠꯅꯕ ꯂꯩꯇꯕ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯏꯔꯝꯗꯝ ꯑꯃ ꯑꯣꯏꯃꯤꯟꯅꯔꯁꯤ ꯃꯃꯤ ꯇꯤꯚꯤꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯈꯟꯅꯅ ꯁꯦꯝꯖꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤꯗꯃꯛ ꯈꯨꯗꯣꯜ ꯇꯝꯖꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯂꯣꯀꯦꯜ ꯆꯦꯅꯦꯜ ꯑꯣꯏꯅ ꯀꯦꯕꯜꯒꯤ ꯈꯨꯠꯊꯥꯡꯗ ꯅꯣꯔꯠ ꯏꯁ ꯄꯨꯝꯕ ꯁꯟꯗꯣꯛꯆꯔꯤꯕ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯆꯦꯅꯦꯜꯅꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ So please do subscribe our channel. ꯃꯇꯝꯒꯤ ꯈꯣꯡꯂꯣꯏ ꯃꯇꯨꯡ ꯏꯟꯅ ꯀꯨꯝꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ ꯃꯃꯤ ꯇꯤꯚꯤꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯑꯣꯏꯅ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯒꯤ ꯊꯧꯔꯝ ꯁꯟꯗꯣꯛꯅꯕ ꯁꯦꯝ ꯁꯥꯖꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯦꯖꯦ ꯃꯩꯁꯅꯥꯝꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯂꯥꯏꯚ ꯁꯣ ꯔꯤꯌꯦꯂꯤꯇꯤ ꯁꯣ ꯑꯃꯁꯨꯡ ꯂꯦꯇꯦꯁ ꯃꯨꯚꯤ ꯂꯝꯗꯝꯁꯤꯒꯤ ꯅꯤꯡꯉꯣꯜꯁꯤꯡꯗ ꯃꯃꯤ ꯇꯤꯚꯤꯅ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤ ꯈꯝꯂꯒꯦ ꯑꯩꯅ ꯊꯤꯡꯂꯒꯦ ꯂꯥꯛꯂꯁꯨ ꯅꯨꯡꯁꯤ ꯅꯣꯡꯂꯩ ꯅꯪꯒꯤ ꯁꯝꯂꯥꯡ ꯂꯩꯆꯤꯜꯂ ꯍꯦ 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 ꯁꯪꯕ꯭ꯔꯩ ꯃꯅꯥꯒꯤ ꯆꯤꯡꯍꯤ ꯃꯅꯪꯗ